Hello, tada mayam taramu jari aina ngasi tawjagadaba mayamda share tawjagadaba video asidi akoina karamna cash karo haiba madudagi online shopping tawba matamda cashback kya fauba phangba yabagi kanaba lai haibasi ngasi video asigi matingdagi mayamda share tawjage video asi loidi fauba jengbiu maram video da mapung phana jengudabadi manungi kanaba si karino haibasi khangbada kitang wagadra haina khali aduna video asi loyo fauba tang jengbinaba mayamda aina ningsingjari video asi hujirage ahamada cash karo se maigadami adubu si adum desktop ta adum tawjarake mayamda cash karo gi kanabado adudang share tawjarake cash karo changbagi damakta google da ahamada cash karo aina search tawbiro iraga aduga cash karo si karigumba aikoina play store dai download tawbiba taragadi cash karo aina play store da changaga type tawmadana sigi cash karo haiba app asi download tawbigadabani desktop ebanina cash karo si type tawraga cash karo si puthokjarake ahamada leire cashkaro.com haibasiga cash karo si click tawbiro click tawra matungda cash karo haiba app asidagi aikoina makal khudingi shopping tawbiba amadi mayamdasu app asi gi link app asi gi isagi link tagi mayamsu cash karo si download tawhalaga miduna shopping tawba matamda aikoina lifetime commission lawbasu yabagi khudongchaba lei kanagumana anauba oiba taragadi asiga login and sign up mane leise login sina already handagi cash karo da join tawna leigiba miyosigi damakti login se changbiraga yani aduga sign up haisina brand new haidi cash karo da ahamba lakpa register tawdiba miyosigi damakta sign up tawbusi darkar oigani ai asiga click tawjarage click tawrabna matungda asiga show tawrani login or sign up amasung login tawbagi damakta ahama maktada isagi phone number natraga email id changgani ai asiga phone number su namba yare aduga email id su namba yare email ID name nama matungda continue nama matungda asiga password iro haire password ko enter tawbirani type tawbiro tawbigadabani asiga ire your email or password do not match, kindly try again asiga hindi ngasagi password amasung kano sa email ID se lalen haibire duna password se ko chun hapa matawtani apchagadi apchagadi asi tawba yaroi login tawba yaroi isu password se kauthokra duna continue tawba oina namjanire si yadri hai jadri haibanina mobile number gi matingdagi mo kano si hangba yabra yenge
ꯑꯦꯀꯥꯎꯟꯁꯤ ꯍꯥꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯅꯝꯕ ꯃꯇꯨꯡꯗ ꯏꯁꯥꯒꯤ ꯉꯁꯥꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯔꯤ, ꯑꯗꯨꯒ OTP ꯑꯃ ꯂꯥꯛꯀꯅꯤ꯫ ꯑꯁꯤꯒꯤ OTPꯁꯦ 23 ꯁꯦꯀꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯍꯧꯒꯗꯕꯅꯤ꯫ ꯑꯩꯒꯤ OTP ꯂꯥꯛꯑꯦ, ꯍꯥꯞꯄꯒꯦ꯫ ꯑꯁꯤ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯣꯒꯏꯟ ꯍꯥꯏꯗꯤ ꯀꯣꯟꯇꯤꯅ꯭ꯌꯨ ꯇꯧꯒꯅꯤ꯫ ꯀꯣꯟꯇꯤꯅ꯭ꯌꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯑꯣꯄꯦꯟ ꯇꯧꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯁꯤꯒ ꯁꯣ ꯇꯧꯔꯤ ꯇꯣꯇꯦꯜ ꯑꯥꯔꯅꯤꯡ 159, ꯑꯁꯤꯒ ꯇꯣꯇꯦꯜ ꯑꯥꯔꯅꯤꯡ 159 ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯑꯁꯤꯒ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯁꯣꯞꯄꯤꯡ ꯇꯧꯕ ꯃꯇꯝꯗ ꯐꯪꯈꯤꯕ ꯀꯦꯁꯕꯦꯛꯇꯨꯅꯤ 159ꯁꯤ꯫ ꯑꯗꯣ ꯇꯣꯇꯦꯜ ꯑꯥꯔꯅꯤꯡꯁꯦ 159 ꯂꯩ ꯑꯩꯒꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯦꯁ ꯀꯔꯣꯁꯤꯗꯒꯤ ꯂꯩꯔꯦ, ꯕꯦꯡꯀꯤꯡ ꯁꯦꯛꯇꯔ ꯂꯩꯔꯦ, ꯇ꯭ꯔꯦꯚꯦꯜ ꯂꯩꯔꯦ, ꯐꯦꯁꯟ ꯂꯩꯔꯦ, ꯅ꯭ꯌꯨ ꯑꯣꯟ ꯀꯦꯁ ꯀꯔꯣ, ꯃꯣꯕꯥꯏꯜ, ꯕ꯭ꯌꯨꯇꯤ, ꯁꯨꯃꯥꯏꯅ ꯐ꯭ꯔꯤ ꯕꯤꯖ, ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ, ꯐꯥꯔꯃꯥꯁꯤ, ꯍꯣꯝ ꯑꯦꯟ ꯀꯤꯆꯟ, ꯑꯦꯗꯨꯀꯦꯁꯟ, ꯐꯨꯗ ꯑꯦꯟ ꯒ꯭ꯔꯣꯁꯔꯤ, ꯍꯣꯁꯇꯤꯡ ꯗꯤꯄꯥꯔꯠꯃꯦꯟ, ꯔꯤꯆꯥꯔꯖ ꯑꯦꯟ ꯕꯤꯜ ꯐꯥꯎꯕ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯣꯞ ꯀꯦꯁꯕꯦꯛ ꯁ꯭ꯇꯣꯔꯦꯖꯇ ꯂꯩꯔꯤꯁꯦ ꯐꯥꯔꯁꯇ ꯂꯩꯔꯦ Amazon.in꯫ ꯑꯦꯃꯦꯖꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗ ꯀꯦꯁ ꯀꯔꯣꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗꯒꯤ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯑꯦꯃꯦꯖꯣꯟ ꯁꯤꯒ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯑꯦꯃꯦꯖꯣꯟꯗꯒꯤ ꯄꯣꯠ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯀꯦꯁꯕꯦꯛꯁꯤ 8% ꯐꯥꯎꯕ ꯔꯤꯋꯥꯔꯗ ꯐꯪꯕ ꯌꯥꯏ꯫ ꯑꯃꯗꯤ ꯁꯤꯒ ꯂꯩꯔꯦ Myntra 6% ꯀꯦꯁꯕꯦꯛ, Zivame 12% ꯀꯦꯁꯕꯦꯛ, Pumagi 4.5%, ꯑꯁꯨꯃꯥꯏꯅ ꯃꯈꯜ ꯀꯌꯥꯒꯤ ꯋꯦꯕꯁꯥꯏꯠ ꯑꯁꯤꯒ ꯂꯩꯒꯅꯤ꯫ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯏ꯫ ꯑꯗꯩꯗꯤ ꯑꯁꯤꯒꯁꯨ ꯃꯌꯥꯝ ꯂꯩꯌꯦ꯫ Myntraꯒꯤ ꯀꯔꯤ ꯍꯧꯖꯤꯛ ꯀꯔꯝ ꯀꯔꯝꯕ ꯁꯦꯜ ꯑꯣꯐꯔ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤꯒ ꯆꯪꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯤꯒ ꯃꯥꯏ ꯑꯦꯀꯥꯎꯟ ꯍꯥꯏꯅ ꯂꯩꯁꯤꯗ ꯃꯥꯏ ꯑꯦꯀꯥꯎꯟꯁꯤꯒ ꯆꯪꯉꯒꯅ ꯑꯁꯤꯒ ꯃꯥꯏ ꯑꯥꯔꯅꯤꯡ, ꯑꯩꯅ ꯄꯩꯁꯥ ꯀꯌꯥꯝ ꯐꯪꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯥꯏ ꯑꯥꯔꯅꯤꯡꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ꯫ ꯆꯪꯉꯒ ꯌꯦꯡꯁꯤ ꯀꯌꯥꯝ ꯇꯧꯏ ꯍꯥꯏꯕꯗꯣ꯫ ꯑꯩꯒꯤ ꯇꯣꯇꯦꯜ 159ꯅꯤ꯫ ꯑꯗꯣ ꯃꯥꯏ ꯑꯣꯔꯗꯔ ꯗꯤꯇꯦꯜꯁꯤꯒ ꯌꯦꯡꯁꯤ꯫ ꯑꯁꯤꯒ ꯂꯩꯔꯦ NA 10.60 ꯄꯦꯟꯗꯤꯡ ꯂꯩ꯫ ꯄꯦꯟꯗꯤꯡ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤꯁꯦ꯫ ꯑꯗꯨꯗꯩꯗꯤ ꯁꯤꯒ 41.10 ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯍꯥꯏꯁꯦ ꯉꯁꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕꯅꯤ꯫ ꯁꯤ ꯑꯩꯒꯤ ꯋꯥꯂꯦꯠꯇ ꯆꯪꯉꯕꯅꯤ꯫ 10.60ꯁꯤꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ, ꯑꯩꯒꯤ ꯋꯥꯂꯦꯠꯇ ꯆꯪꯉꯛꯇ꯭ꯔꯤ, ꯃꯔꯝꯗꯤ ꯄꯣꯠꯁꯤ 72 ꯑꯋꯥꯔꯁ ꯐꯥꯗ꯭ꯔꯤ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯀꯃꯤꯁꯟꯗꯣ ꯆꯪꯉꯛꯇꯦ ꯋꯥꯂꯦꯠꯇ꯫ ꯑꯗꯨꯅ ꯑꯁꯤꯁꯦ ꯄꯦꯟꯗꯤꯡꯗ ꯂꯩꯕꯅꯤ꯫ ꯀꯟꯐꯥꯔꯝ ꯑꯣꯏꯕꯉꯩꯗꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯂꯛꯂꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯔꯦ꯫ ꯑꯗꯒꯤꯗꯤ ꯑꯁꯤꯒ ꯂꯩꯔꯦ ꯔꯦꯐꯔꯦꯜ ꯅꯦꯠꯋꯥꯔꯛ ꯑꯅ ꯂꯩ꯫ ꯔꯦꯐꯔꯦꯜ ꯅꯦꯠꯋꯥꯔꯛ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯈꯥꯗ ꯀꯅꯥ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯤꯡꯛꯇꯒꯤ ꯀꯅꯥ ꯖꯣꯏꯟ ꯇꯧꯔꯒ ꯀꯦꯁ ꯀꯔꯣꯁꯦ ꯑꯣꯄꯦꯟ ꯇꯧꯈ꯭ꯔꯦ, ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯎꯕ ꯐꯪꯒꯅꯤ꯫ ꯑꯗꯒꯤꯗꯤ ꯁꯤ ꯔꯦꯐꯔ ꯑꯦꯟ ꯑꯥꯔꯟ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯔꯦꯐꯔ ꯑꯦꯟ ꯑꯥꯔꯟꯁꯤꯒ ꯆꯪꯉꯒꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯉ ꯃꯇꯨꯡꯗ ꯑꯁꯨꯃꯥꯏꯅ ꯂꯤꯡ ꯑꯃ ꯊꯣꯔꯛꯀꯅꯤ꯫ ꯑꯁꯤꯒꯤ ꯂꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯤꯡꯁꯦ ꯀꯣꯄꯤ ꯇꯧꯔꯒ ꯇꯦꯂꯦꯒ꯭ꯔꯥꯝꯗ ꯈꯪꯗꯦ, ꯐꯦꯁꯕꯨꯛꯇ ꯈꯪꯗꯦ, ꯑꯗꯒꯤꯗꯤ ꯏꯃꯦꯜ IDꯗ ꯈꯪꯗꯦ, ꯀꯅꯥꯒꯤ ꯋꯥꯆꯞꯇ ꯈꯪꯗꯦ, ꯑꯁꯤ ꯍꯥꯏꯗꯤ ꯐ꯭ꯔꯦꯟꯁ ꯑꯃꯗꯤ ꯑꯗꯔ ꯄꯤꯄꯜ, ꯐꯦꯃꯤꯂꯤꯁ ꯈꯪꯗꯦ, ꯑꯦꯅꯤ ꯃꯤꯗ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯂꯤꯡꯁꯦ ꯔꯦꯐꯔ ꯇꯧꯕ ꯌꯥꯏ꯫ ꯔꯦꯐꯔ ꯇꯧꯔꯒ ꯑꯁꯤꯒꯤ ꯂꯤꯡꯁꯤꯒꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯅ ꯀꯦꯁ ꯀꯔꯣꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯁꯣꯞꯄꯤꯡ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯝ
commission khara lakani adugi matakta miduna any product tawba matamda akoida 10% invite friends and earn flat 10% of their cashback amount every time they shop haibadi ngasagi adom-adomna kan samadi topa kanta share tawraga maki shopping tawbaki amount duga base tawga 10% se every time mana shop tawba haidi pot laiba kuningi 10% se akona changakani sumaina apai referral lagi kana tawba yai cashback tamba yai sumaina laigre referral network di aigi link sigi kana tawgre habidu link tawgre habidu su akoina sigi referral network sigi changaga asise yengba yai ngasi asana laire si mi sima ina join tawale sumaina yengbagi amadi fangbagi ga yaure sina payment history laire missing cashback laire testimonials yellow laire je form da muchangage aduga kamaina akoi cash karo changaga website amada changa shopping tobagi niyom adu mayamda ai share tawjarake adom nasu hiki kanasi cash karo si ai makada description da link pijarange link si changaga mana download sumaina haidi direct Amazon app layer su direct Amazon da changaga di ngasagi up to 8% hai basi fangoi maram di kaino di cash corona asigi 8% se akoigi cash karo sinaba mioi singda asigi 8% se reward oina pibani adudana product Amazon gi orasu Myntra gi orasu Ajio gi orasu any asiga mogi adi siga laiba website sing siga akona pot lawge haiba taraga di cash karo gi website si open tawro matungda Amazon se haidi cash karo gi through dagi Amazon si changa matungda ni ngasagi 8% adagi 6.5% 6% 4.5% kind uliba sing si asigi si asiga changa gani akoina cashback se phangba yaga dawliba si aduna example oina mayamda haijaramge amazon.in se example oina ngasi di video asida mayamda share tawjaramge kamaina akona cash karo changa matungda cash karo gi app dagi Amazon gi product si kamna lawni habdo amazon.in na ibasig makada earn up to 8% reward si ga click to biro click tawro matungda Amazon gi website da direct chakragani kana mana Amazon account already open to boy taragadi asiga kan thorakani and di sumaina earn up to 8% reward ana sumai thora matana sigam onkomo click to bigada bani click torok laba matungda sumaina thorakani aduga siga visit Amazon siga changada bani ado asiga dili application ga kitangka kanoma lai khenaba haibadi adagi asiga visit kaina thorak pase sumaina kanu tasu ke app su thok tapsuri adi app dari dum ngasagi 8% reward kain laini ado click tor matung mai thorak kadamni aduga siga thokle congratulations nothing more to do shop normally at Amazon reward ana ire ko di direct link tu lae aigi account si ngasagi Amazon laitabani na siga sign in na show tarakuni adu kana gombagi masagi Amazon gi app natraga Amazon gi website ta join haibadi login taro laigadi siga magi maming da show tarakani ado ai sign in di tawarage ado siga Amazon gi website lae
ꯃꯦꯟꯖꯔꯝꯒꯤ siga ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯄ꯭ꯔꯣꯗꯛ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯧꯕꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯀꯃꯤꯁꯟꯗꯨ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯕꯅꯤ. ꯀꯃꯤꯁꯟ ꯐꯪꯕꯁꯤ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗ ꯀꯦꯁꯀꯔꯣꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯗꯛꯁꯤ ꯑꯣꯔꯗꯔ ꯇꯧꯔꯕ ꯃꯇꯨꯡꯗ 72 hours ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯣꯠꯇꯨꯒꯤ ꯀꯃꯤꯁꯟꯗꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯎꯠꯆꯈꯤꯕ ꯀꯦꯁꯀꯔꯣ ꯍꯥꯏꯔꯤꯕ ꯋꯥꯂꯦꯠꯇꯨꯒ ꯉꯁꯥꯏꯒꯤ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯗ ꯑꯦꯗ ꯑꯣꯏꯔꯛꯀꯗꯕꯅꯤ. ꯉꯁꯥꯏ ꯀꯣꯟꯐꯥꯔꯝ ꯀꯥꯏꯅ ꯂꯩꯈꯤꯕꯗ ꯑꯗꯨꯃꯥꯏꯅ ꯀꯣꯟꯐꯥꯔꯝ ꯂꯩꯔꯛꯀꯅꯤ ꯃꯥꯏ ꯑꯥꯔꯅꯤꯡꯁꯇ. ꯑꯗꯨꯗꯨꯅ siga ꯏꯁꯥꯅ ꯑꯄꯥꯝꯕ siga ꯊꯣꯛꯂꯛꯑꯗꯤ ꯑꯗꯨꯝ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ. ꯑꯗꯨꯒ ꯊꯣꯛꯂꯛꯇ꯭ꯔꯒꯅ siga ꯑꯗꯨꯝ ꯑꯩ ꯀꯩꯅꯣꯝꯃ ꯁꯔꯆ ꯇꯧꯁꯤꯜꯂꯒꯦ. ꯃꯣꯕꯥꯏꯜꯁꯨ ꯍꯥꯏꯔꯁꯨ ꯃꯣꯕꯥꯏꯜ ꯂꯦꯇꯦꯁ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯅꯤ ꯍꯥꯏꯇꯥꯔꯁꯨ ꯀꯦꯁꯀꯔꯣꯗꯒꯤ ꯃꯌꯥꯝꯅ ꯂꯧꯕꯤ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯃꯤꯁꯟꯗꯣ ꯑꯗꯨꯝ ꯆꯪꯒꯗꯧꯕ ꯂꯩꯔꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯃꯤꯁꯟ ꯂꯨꯄꯥ 5-10 ꯐꯪꯉꯁꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯅꯨꯡꯉꯥꯏꯀꯣ. ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ. ꯑꯁꯤꯒꯤ ꯁꯄꯣꯁ ꯑꯗꯨꯝ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯨꯝ ꯀꯩꯅꯣꯒ ꯑꯗꯨꯝ ꯃꯥꯟꯅꯔꯦ. ꯑꯦꯃꯥꯖꯣꯟ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯣꯔꯗꯔ ꯇꯧꯅꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯕꯥꯏ ꯅꯥꯎ ꯇꯧꯔꯒ ꯃꯥꯒꯤ ꯄꯦꯃꯦꯟ ꯑꯣꯞꯁꯟ ꯇꯧꯔꯒ ꯑꯗꯩ ꯄꯣꯠꯇꯣ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯦ. ꯁꯨꯃꯥꯏꯅ ꯂꯩꯔꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯑꯣꯐꯔ ꯑꯅꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ, ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯒ ꯑꯗꯔ ꯄꯤꯄꯜꯗ, ꯑꯟꯅꯣꯟ ꯄꯤꯄꯜ, ꯅꯣꯏꯒꯤ ꯐꯦꯁꯕꯨꯛ ꯁꯔꯀꯜ, ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯅꯪꯒꯤ ꯂꯤꯡꯛꯇꯒꯤ ꯇꯧꯔꯒ ꯀꯦꯁꯀꯔꯣꯁꯦ ꯍꯥꯞꯇꯥꯔꯒꯗꯤ ꯄꯩꯁꯥꯁꯨ ꯇꯤꯡꯄꯣꯠꯇꯦ. ꯀꯦꯁꯀꯔꯣꯁꯦ ꯏꯁꯥꯒꯤ ꯂꯤꯡꯛꯇꯒꯤ ꯇꯧꯔꯒ ꯃꯤꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯍꯜꯂꯒ ꯃꯥꯏ ꯁꯣꯞꯄꯤꯡ ꯇꯧꯕꯩꯁꯨ ꯇꯧꯕ, ꯑꯗꯩ ꯃꯉꯣꯟꯗꯁꯨ ꯈꯤꯇꯪ ꯀꯥꯟꯅꯕ ꯑꯗꯨꯝꯕ ꯑꯦꯞꯁꯤ ꯍꯥꯏꯗꯤ ꯍꯥꯏꯕꯗ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯦꯞ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯌꯥꯏ. ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯦꯁꯀꯔꯣꯗ ꯌꯥꯎꯈꯤꯕ, ꯀꯦꯁꯀꯔꯣꯗ ꯋꯥꯂꯦꯠꯇ ꯆꯪꯈꯤꯕ ꯀꯩꯅꯣꯁꯤ ꯄꯩꯁꯥꯁꯤ ꯀꯌꯥ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯞ ꯑꯃ ꯑꯗꯨꯝ ꯍꯥꯏꯖꯔꯝꯒꯦ. ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯋꯥꯂꯦꯠꯇ ꯌꯥꯎꯔꯦ 159 rupees. ꯑꯗ 159 rupeesꯇꯣ ꯑꯩꯅ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯃꯇꯝꯗ ꯋꯤꯗ꯭ꯔꯣꯗꯣ ꯇꯧꯕ ꯌꯥꯔꯣꯏ. ꯃꯔꯝꯗꯤ ꯑꯁꯤꯒꯤ ꯄꯩꯁꯥꯁꯤ ꯑꯩꯈꯣꯏꯅ ꯑꯂꯤꯛꯄꯗ ꯂꯨꯄꯥ 150ꯒꯤ ꯃꯊꯛꯇ ꯑꯣꯏꯕ ꯇꯥꯏ. 150ꯒꯤ ꯃꯊꯛꯇ ꯑꯣꯏꯕ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯦ ꯄ꯭ꯂꯦꯁ ꯀꯩꯅꯣ ꯒꯨꯒꯜ ꯄꯦ ꯈꯪꯗꯦ, UPIꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ siga ꯃꯥꯒꯤ ꯑꯣꯞꯁꯟ ꯄꯤꯔꯤ. ꯑꯗꯨꯅ ꯃꯌꯥꯝ ꯏꯂꯥꯏ ꯂꯥꯏꯅ ꯉꯁꯥꯏꯒꯤ ꯁꯣꯞꯄꯤꯡ ꯌꯥꯝ ꯇꯧꯔꯒꯗꯤ, ꯃꯌꯥꯝꯗ ꯁꯣꯞꯄꯤꯡ ꯌꯥꯡ ꯇꯧꯍꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯃꯤꯁꯟꯁꯤ ꯌꯥꯡꯅ ꯐꯪꯉꯒ ꯑꯩꯈꯣই ꯄꯩꯁꯥꯁꯤ ꯈꯤꯇꯪꯗꯁꯨ ꯁꯦꯞ ꯑꯃꯗꯤ ꯀꯦꯁꯕꯦꯛ ꯐꯪꯕꯒꯤ ꯀꯥꯟꯅꯕꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯃꯁꯤꯃꯛ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯟꯕꯤꯔꯣ. ꯑꯗꯨꯒ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯟꯕꯒꯤ ꯂꯤꯡꯛꯇꯤ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯝꯒꯦ. ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯃꯗꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯒꯦ ꯑꯃꯗꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟꯗ ꯄꯟꯕꯤꯔꯝꯃꯨ. ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯅꯤꯖꯔꯤ. ꯊꯦꯡꯛ ꯌꯨ.